Meeoiba ama hek shiba ka pungja kharadi mahaki masha da yaoriba kayat khara hinglaga lei hairiba kayat sing aduna Atoppa Meeoi nipan gi Punsi Kanba Ngamm haibagi wakhallon asi meepum Khudingmakna chenminnabagi Matam Oire haina Association of Healthcare Providers of India AHPI Manipur Chapter ki President gi thausu puriba Shija Hospital and Research Institute ki Managing Director Dr. K.S. Palina Fongdurakle Wafuma Singasi Malem gi mafum kaya da pangtuk na riba World Organ Donors Chegi Thoram ki manung chana Body Organ Donors Association Manipur Bodam Mohan Foundation Indian Medical Association IMA Manipur SSRI Shri amadi AHPI na puna sindu na pangtuk ki World Organ Donors Chegi Thoram da mahak na fongdu ki bani Lamfela Laiba Indian Medical Association ki hold the pangtuk pa thoram aduda Dr. Palin na makatana hai awang pot state singi marakta Manipur na ihan hanboy na this is organ donate Toba Street oibang Ngamba asiki damak chawk poi. We the reason for someone's smile haibathimda malem sin matungna chathariba thoram asiki maru oiba pandam di miyam da this organ donation ki wakhallon mapum fana chelhan banani. Meeoi ama siraba matungda mahaki kayat sing maruoina cornea, lungs, kidney, pancreas, intestine sing donate tawduna kanaguma magi Punsi Kanba ngam labasu awareness wat pana laikhiraba imung manunggi Meeoi singa donation gi waf masiyaning de Chaukalakpagi matungi na nga sidi Meeoiba ki khud fawba donate tawduna makhud yauduna hingliba Meeoiba ki punsi da chawna ahongo piba ngamle Meeoiba na siraba matungda mai thaduna madi lairol chanduna manghan gadaba ki sarup organ donation ki wakhallon chenminnarasi haina mahak na makhatana fongduki ngasigi thormadada Manipur University ki Vice Chancellor Professor Lokendro Health Director Dr. Osana Hanbi IMA Manipur ki Secretary Dr. S Gautam Amjugi President Bijoy Kaksing Tabam amadi Bodam ki President M Joy Chandra Susargya Jiki nupi ma sahitra te suba ma mana dan tormisi radio tabada organ donation matang tabada aisu tongningi aisu skam barakta siraga de aisu tongningi hairam bagida makta imung manungna ne ma haijaram bado adu pangthokna phona bada masi ken taseng matam chada na masi stroke to bune brain de ithok bune ba adu akoi da ming chale de gi ma imung manungna de mai tawna volunteer ta koi yararoi khangba de gi koi gi brain dead committee na yengani adagi pung taruk lerga mu yengni mai brain se amon hingala roi hairagadi adugi posi moida disclose tawraga moina voluntarily haijarakpani haidi awareness hi leire haitare hujik mahuksa natre aduga education gi level wangbanina northern india da koina ihan han oigre manipurna this is organ donation se si amna phaba khudam amani